Sija Guru Mayum Nilbir Sarma Sastri na iba Khungangi Maikeida Wari macha si Kanchi Wari macha haiba laik adudagi lawthoklaga pajabani Wari macha si paba matamda soikilan kiba yauragasu mayamna ngakpigani Haridas na Imphal thadoktuna lawaida lakpa tha ahumlom phare Mahak gram sevak ni tolop lupa humpu tara rom phangi Lawai thawai gi seba taunanaba mahakpu Manipur sarkarna tharakpani Mahak haujik phawba thabak amatta paikhatpa ngamdre mabu kananasu thajade magi wa kana amattanasu laude khul asigi mising asida afaba amatang hairubda madu makoina thajade mi thajadaba mai nungsinadaba masa masagi oijaba tanaba punamak asi khul asigi misingi hainabi sajatni Khungang asigi misingna sarkarbu amadi sarkargi thabak tawba mibu yamna tati laitalaira pot chai tangba chak tangba punamak asi sarkarna tawhallibani haina makoina thajai mising asina matam pumnamakta mahausa sahibna palingi matam adutabu nungaibagi matamni haina khalle kanana hai sahib haibadudi laini ne hojik sorais phangbani haiduna mayangna panbasidi aikhoi prajabu sumduna chabani ne kana amana hai sahib haibadudi makhoigi dobin hek thanbada ising manungda leiba lai ka uba ngambani amana kumi mani makhoi gi thongjaw asawbudo sabada bera itau tawduna leibadagi makhoi gi dobin thanduna yengbada lai ama manungda leidana mi ama phaduna hapadagi sabu yakribani amana haire aduna nidana hojik thong sabada paire tekle tawribasi adugu mukhulai abhabadu leitabani nidana alla man kumlai adungoi mapai bungo churchan maharaj na panba matamda bor sar sahib phoroktuna thanga pat hiyang tanaba khongphamda kangjei phanabi sanaba adu makha thangbagi konungjaw yauribani dana saghen gi baji bo haiba asumna andavishwas na kuptuna leiraba matam gi chawkhatpagi mangal phangdraba khungang asida Haridas na hawdokluba samgat sagatpi wafam punamak angawba taduna toy Haridas na meeting ama tawnaba thawrang tawre Mana yumthong khuding chatuna khungang thungna pau chele Kurabu horen sing hacting lengthok pirau he meeting amatang tawnaba thawrang tawjari ibungo horen nungthil sing hacting lengthok pirau tadagu unaba phareda ai tadagi sangai da laksage tawjaramani horel si laisramgi khuragi mamang sangoi da hacting lengthok pirau khungangi chawkhatnaba lambi kharadang nainanaba thawrang tawjari Haridas na achaba mafam yengduna mayek chauna iduna poster kaya thetli Mamang sangoi amada wairam taithoptuna meza amaga saukri amaga thare akoibada phak kharasu thare asigi mathakta mayamda yenaba churup biri kharasu leiduna thamjare meeting gi warep inaba che nung kharasu table mathakta thamle mayam lakpa ngaiduna leire numit taba phawba ngaibada kana amata lakpidre asumna sarkar gi talap ti sarga mathau di pangba ngamdaba asida Haridas ki waba ngamkhai leiramde Mathau pangba ngamdaba asi magi achauba maithiba amani khalami nongma Haridas na asum chathokpada khulgi LP school adu yamna modna ure school gi akoibada amod akai amang asoina thanna lei phaglang adu akai atoi yamna leire dari adu su machi da kinthare madu ubada mana khali mi hauna duna kanade Ithanta tawba ngamba thabak sibu School sangi dari akoiba thonjille phaglang wai taisille amot akai pumbasu sengdokle magi thabak asi khungang pumba sinba thungna sandokre kanana hai imphal ta haiduni tawsinnari bani mathibong chaningai leitaduna aikoi apangmadagi naiduna chathokadabagi mata tawsinnari bani School gi chawkidar na hai Magi si aigi talop khara pangjari basi mungadabagi tawri male Madu tabada ahal amana kumlei Chummi balo soidre Imphal macha haibadu singkhra poni Ising manungda nganap na mathi bhaiba uri poni School gi ozana hairei Aidi ozagi thabak asidum munkhidra chingnare Aikhoina di kaya hai singbaga natte do U leitaba lamda kege na yumbi oi haibadu ni do amana mukumlei Mani soidre Government tarakpa minabu phaba haunabra makhoi government haibasidi aikoi lawai gi mangna mata tawribani ni seng su tharani haibasidi aikoi lawai gi mangna ba natro
ꯆꯦꯡꯁꯨ ꯊꯥꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯇꯣꯟꯖꯥꯎꯅ ꯇꯝꯕꯕꯨ ꯁꯟꯁꯨ ꯊꯥꯔꯅꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯕ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯃꯁꯤ ꯊꯥꯅꯥꯗ ꯑꯦꯖꯥꯔ ꯇꯧꯔꯁꯤ ꯃꯔꯥꯏꯅ ꯋꯥꯜ ꯑꯦꯟꯁꯨ ꯇꯧꯖꯅꯤ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯐꯥꯔꯒꯗ ꯄꯣꯠꯅꯤ ꯁ꯭ꯀꯨꯜ ꯁꯪ ꯁꯦꯡꯗꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯎꯈꯣꯡ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩ ꯃꯁꯤꯗ ꯄꯣꯠꯐꯝ 5-6ꯈꯛ ꯐꯝꯃꯤ ꯍꯔꯤꯗꯥꯁꯅ ꯀꯩꯊꯦꯜ ꯑꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯪꯅ ꯁꯦꯡꯗꯣꯛꯂꯤ ꯄꯣꯠꯐꯝꯁꯤꯡ ꯑꯗꯨ ꯊꯣꯟꯒꯠꯂꯤ ꯖꯨꯔꯤ ꯐꯖꯅ ꯍꯜꯂꯤ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯄꯤꯔꯤ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯅꯤꯡꯊꯤꯖꯔꯦ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜ ꯃꯈꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯕꯣꯔꯕꯨ ꯄꯤꯕꯅꯦ ꯊꯥꯕꯨ ꯊꯥꯒꯠꯄꯅꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯄꯨꯛꯆꯦꯜ ꯇꯤꯡꯂꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯥꯔꯁꯤꯕꯥꯗ ꯐꯪꯂꯦ ꯍꯔꯤꯗꯥꯁꯀꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯈꯔꯗꯪ ꯅꯣꯝꯖꯔꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯅꯤꯡꯖꯔꯦ ꯃꯤꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯑꯐꯕ ꯇꯧꯕꯗ ꯊꯥꯒꯠꯄ ꯍꯩꯇ꯭ꯔꯕ ꯀꯥꯡꯕꯨ ꯑꯃ ꯍꯧꯔꯛꯂꯦ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯈꯟꯅꯔꯦ ꯏꯝꯐꯥꯜ ꯃꯆꯥ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯗꯧꯔꯤ ꯅꯍꯥꯟ ꯁ꯭ꯀꯨꯜ ꯁꯦꯡꯂꯝꯂꯦ ꯉꯔꯥꯡꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯁꯦꯡꯂꯝꯂꯦ ꯃꯁꯤꯕꯨ ꯃꯊꯧ ꯀꯌꯥꯃꯨꯛ ꯂꯩꯇꯕꯖꯥꯠꯅꯣ ꯑꯃꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯗꯤ ꯀꯩꯊꯦꯜ ꯋꯥꯏꯔꯝ ꯁꯤꯠꯄꯤꯁꯤꯡꯅ ꯄꯣꯠꯐꯝ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯈꯥꯏꯕꯅꯤ ꯃꯥꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯒꯤ ꯄꯣꯠ ꯈꯥꯏꯒꯗꯕꯒꯤ ꯄꯩꯁꯥ ꯈꯥꯏꯒꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯍꯦꯛꯇ ꯐꯨꯗꯠꯂꯁꯤ ꯆꯩꯒꯤ ꯃꯃꯥꯡꯗ ꯀꯌꯥ ꯀꯨꯏꯅꯕꯨ ꯈꯥꯡꯕꯅꯣ